ꯃꯌꯥꯝ ꯇꯨ ꯑꯩꯈꯣꯏ ꯁꯤꯡꯖꯨꯒꯤ ꯁꯦꯝꯗ ꯂꯣꯏꯔꯦ ꯕꯦꯝꯃ ꯊꯥꯡꯗꯣ ꯄꯥꯏꯔꯛꯄꯗ ꯅꯪ ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯣꯔꯤ ꯍꯧꯖꯤꯛꯇꯒ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯁꯤꯒꯂꯥ ꯃꯆꯥꯅꯤ ꯃꯃꯩ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯁꯤꯡꯖꯨ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯁꯤꯡꯖꯨ ꯋꯥꯔ ꯂꯦꯞꯈ꯭ꯔꯦ ꯑꯩꯁꯤꯡꯁꯦ ꯕꯦꯅ ꯆꯤꯟꯇꯥ ꯇꯧꯏꯃ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯂꯥꯏ ꯍꯦꯛꯄ ꯂꯥꯛꯏ ꯅꯥꯔꯛ ꯎꯔꯛꯇꯅꯤ ꯑꯩꯈꯣꯏꯅ ꯆꯪꯉꯤꯁꯦ ꯃꯣꯡꯁꯣꯡꯒ ꯍꯥꯏꯅꯗ꯭ꯔꯣ ꯑꯗꯨꯗꯣ ꯁꯤ ꯐꯖꯗꯤꯅꯦ ꯁꯤ ꯆꯥꯝꯃꯗ ꯁꯤ ꯏꯅꯥꯎꯇꯣꯝ ꯈꯔ ꯐꯖꯕ ꯑꯃ ꯍꯦꯛꯂꯧꯅꯦ ꯃꯥꯏ ꯕꯦꯝꯃ ꯂꯐꯨꯗꯨ ꯌꯥꯟꯊꯠꯂꯝꯃꯣ ꯑꯗꯨꯒ ꯊꯥꯡꯅ ꯈꯨꯠꯊꯧ ꯑꯃꯅꯤ ꯑꯅꯤ ꯂꯣꯟꯁꯤꯜꯂꯁꯨ ꯌꯥꯔꯅꯤ ꯑꯦ ꯂꯥ ꯁꯨꯃꯥꯏꯅ ꯍꯦꯛꯄ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯃꯇꯣꯟ ꯈꯔ ꯀꯊꯠ ꯈꯥꯏꯕꯣꯛ ꯇꯥꯎ ꯃꯇꯣꯟ ꯅꯠꯇꯦ ꯈꯥꯏꯕꯣꯛ ꯇꯥꯔꯣ ꯍꯣꯔꯦꯟ ꯑꯅꯤ ꯁꯝꯅꯅꯕ ꯁꯤ ꯑꯅꯤ ꯊꯣꯛꯑꯦ ꯑꯗꯨ ꯄꯨꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯊꯅꯝꯃꯨ ꯂꯐꯨꯁꯤꯡꯁꯦ ꯋꯥꯡꯃꯟꯗꯅ ꯑꯃꯨꯗꯥ ꯐꯪꯗꯦ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅ ꯀꯩꯅꯣ ꯇꯨ ꯇꯣꯉꯥ ꯃꯣꯔꯣꯛ ꯇꯧꯔꯤꯔꯣ ꯑꯩꯒꯤꯗꯤ ꯏꯆꯦꯅꯤ ꯇꯣꯉꯥ ꯃꯣꯔꯣꯛ ꯇꯧꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯊꯥꯡꯁꯤꯒ ꯊꯥꯡ ꯁꯛꯇꯥꯁꯤꯅ ꯁꯤꯡꯖꯨꯒ ꯁꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯃꯆꯥꯅ ꯁꯣꯏꯕꯗꯣ ꯀꯔꯤ ꯇꯨꯟꯇꯨꯅꯤ ꯍꯥꯏꯔꯣ ꯇꯨꯟꯇꯨꯅꯤ ꯁꯤꯒꯂꯥ ꯅꯨꯡꯁꯤ ꯃꯆꯥꯅꯤ ꯃꯃꯩꯒ ꯇꯠꯈꯤꯗꯣꯔꯦ ꯍꯥꯏꯕꯅꯤꯅ ꯂꯥꯁꯦ ꯃꯈꯣꯏ ꯁꯤ ꯆꯥꯎꯃꯟꯅ ꯇꯤꯡꯉ ꯁꯨꯃꯥꯏꯅ ꯆꯦꯞꯊ ꯂꯩꯔꯦꯅꯦ ꯃꯥ ꯂꯥ ꯄꯨꯔꯛꯄꯩ ꯃꯥꯔꯩꯅꯦ ꯂꯣꯏ ꯋꯥꯎꯔ ꯂꯩꯔꯝꯃꯤꯗꯣ ꯁꯤꯒ ꯄꯦꯔꯨꯛꯀ ꯇꯣꯅꯤꯡꯈꯣꯛ ꯀꯔꯤ ꯃꯅꯥ ꯃꯁꯤꯡ ꯂꯩꯔꯦ ꯕꯦꯝꯃ ꯊꯥꯡꯗꯣ ꯄꯥꯏꯔꯛꯄꯗ ꯅꯪ ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯣꯔꯤ ꯅꯥꯆꯣꯝꯗꯨꯒ ꯀꯩꯅꯣ ꯈꯣꯡꯒ꯭ꯔꯥꯎꯗꯨꯒ ꯌꯥꯝ ꯄꯛꯆꯔꯦ ꯍꯥꯏꯕ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯁꯤꯡꯖꯨ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯁꯤꯡꯖꯨ ꯋꯥꯔ ꯂꯦꯞꯈ꯭ꯔꯦ ꯑꯩꯁꯤꯡꯁꯦ ꯃꯣꯃꯣꯒꯤ ꯀꯩꯅꯣ ꯁꯣꯏꯕꯗꯣ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯡꯖꯨꯗ ꯁꯥꯟꯇꯛ ꯇꯧꯔꯒ ꯃꯇꯧ ꯃꯥꯟꯅ ꯊꯥꯡꯒ ꯍꯧꯕ ꯁꯤꯅ ꯇꯧꯔ ꯅꯈꯣꯠ ꯌꯥꯡꯉꯨ ꯂꯩꯆꯤꯟ ꯇꯥꯔꯛꯇꯣꯔꯦ ꯆꯤꯡꯅꯧꯁꯦ ꯀꯗꯥꯏꯗ ꯍꯦꯛꯅꯩ ꯌꯥꯎꯍꯟꯗꯦꯗ ꯀꯩꯅꯣ ꯇꯧꯋꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯉꯁꯥꯏ ꯖꯦꯅꯝ ꯊꯥꯕꯒꯤ ꯁꯝꯅꯥ ꯀꯥꯏ ꯃꯔꯝ ꯅꯨꯡꯁꯤꯕꯣ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯣꯗꯅ ꯍꯧꯖꯤꯛꯇꯒ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯄꯤꯇꯨꯅ ꯍꯧꯖꯤꯛ ꯀꯣꯕꯤꯒ ꯁꯝꯅ ꯅꯥꯅꯦ ꯆꯤꯟꯕꯥꯅꯦ ꯀꯩꯅꯣ ꯅꯁꯝ ꯅꯅꯥ ꯄꯨꯟꯖꯟꯒꯣ ꯁꯝꯗꯁꯨ ꯀꯩꯁꯨ ꯂꯣꯏ ꯇꯣꯠꯂꯦ ꯃꯃꯥ ꯄꯨꯈꯝꯗ ꯉꯁꯥꯏ ꯇꯧꯈꯤꯕꯗꯣ ꯑꯗꯨꯅ ꯇꯧꯔꯤꯅꯦ ꯀꯟꯅ ꯃꯨꯅꯤꯅ ꯄꯤꯇꯨ ꯅꯪꯗ ꯑꯣꯏꯔꯥ ꯋꯥꯎ ꯇꯦꯡ ꯁꯣꯝꯗ ꯏꯆꯦꯅ ꯀꯩꯅꯣ ꯁꯣꯏꯈꯔꯦ ꯀꯔꯤ ꯇꯣꯅꯤꯡꯈꯣꯛ ꯁꯤꯗ ꯍꯦꯛꯇ ꯀꯥꯎꯋꯦ ꯇꯨ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯃꯇꯦꯛ ꯈꯔ ꯑꯣꯜꯂꯛꯀꯦ ꯃꯁꯛꯇꯤ ꯎꯠꯂꯔꯣꯏ ꯉꯥꯏꯔꯤ ꯃꯥ ꯀꯟꯅ ꯐꯝꯃꯒ ꯕꯦꯅ ꯆꯤꯟꯇꯥ ꯇꯧꯏ ꯃꯥ
เบน่าเปรชันตัวอะไรนั่งกันทำไมยังขนาดตัวอะไร Nó này thì cái này sẽ nó được. เบน่าจะมาขนาวก็ตัวเล็กกับไม้ตัวนั้น Ờ, นักขนาวก็เคยได้ยินตัวนี้ปุ่นน้ำบ่ Ay khanaw na rin. Ito chạy thua cái gì này. Ê, mà đi bù xin điều bao bên cả chú cấp tiêu bên. เฮ้ยปุ๊บน่ะจับมันเฮาดำกุบตัวใส่ Môi rồi mà rơi tao. เนี่ยตู้เอาเคยสินจูกีเซมได้เลยเด้ Nè, về nay mà. Vô là Cái cái nào nào không được. Cái này nó lòng chẳng Nó ra. tôi vậy thì. Nặng hơn chẳng rồi. Thấy nó mẹ khả ตดละเกเฮาซิก Hello everyone เมียมาคุยสินจูจ้าบกี้สิกะโตะนักกะโลยเลยบะโดสินจูตัวอูพังเดสิกะเลยสิกะเอาคุยเนี่ยจ้านี่คุยเนี่ยสิเลยเด้ Saya memang akan tunjukkan yang bila dia saya. จ้าบ่โหระเกดูมัมดิมัมเมบะสันดาตาเลยอูเดมาเตะเขาหัวละเก Không ra không bỏ. Cái hạt răng ra bạn. นี่ง่ายๆเก Không vậy. เอาคุยทุ่มจับๆอ่ะ Thôi nó có đâu. Tắm trâu phải làm sao. Nó cầu rồi. Rồi sao? Em muốn nó sao rồi nè. Nó không được. เพราะมันจับโทรเดี๋ยวเอาไว้สินจูใจเด็ดทากระโทอันมันจับก็ถูกเลย Dia jangan nak kata. เยอะ Thì đi xa cái sự ra cô bơ. Cái này nó sao rồi đây chị. Mình cứ nhận sự cho nó. บิ๊กเนื้อไว้ดูสักการะมันโบกันมันก็เคยเลยมั้งค่ะ Mua sao bên tàu nhân rồi bộ. Ra đấy. Ăn cân mình đủ rồi. Xin sao là một cái tôi hay cái gì mà. Karena ada sebab ada, ini untuk ni ada je. Nên cầu đủ rồi. Ini untuk ni bak. Sao bây giờ không rồi. Cũng là liền rồi quá. ไม่พ้นเสียงเลย Itu lah. Nó khác nó miếng cái gì nhỉ? Xin chào. มาจากวัดได้แหละ Nó sẽ lấy cái lên rồi. ต้องจับกับตัว Con lang rồi. Lah. Đúng không? ยามสินจูจะกันเลยจ้าบักไข่บกจันจะเลยบอกว่าโดมมัมแม่อูดเรบอกว่าวิดีโอเราบดไอวิดีโอเซ่ใช่เดี๋ยวรู้สึกเลยแกมาทั้งเดี๋ยวมาพังนาสิบ๊ายบายเราต้องมีนะคันตักตัวเลยจ้ะบายบายต่อเนี่ยจ้าบายบายตัวตัวมาบายบายเบน่าดิ